अहानबदा ngasigi moroiba pausing pizari intact Manipur chapter na yumbu oiduna awang nongpok Bharat ki wakhalon haiba hiramda khana naina khre human resource phagana bagi damak mahai masingda ahenba meeting thamba yamna tangai phade haina Nagaland ge governor Padmanabha Acharya na phongdokre Small scale industry kayana lamdam asigi semitlon phagat hanana ba hotnabada achauba thaudang lauri sagolban sayang thangjam lairak amadi bamon laikai da maipak na maitai bori sabagi thabak chathari Manipur Amateur Boxing Association ki audited account statement laitabana Youth Affairs and Sport tagi phanglamba senthang English singani tara humdoi dagi kakhibadagi sanaro singna awaba mayok na rehaina ad hoc committee ki convener na high kray Amadi Langak na Zeribamda Sagani Taurangli Transit Accommodation Building Mapam Chaba Yenglaga Sabiu Haina Mahiroi Lupsing na Langak ki Pukning Sing Silakli Kurumzari Times of Manipur gi numidangi pau meeting tabiri basingbu Bidyapati Mangal bamna taram okchari Hausik pau sandok na pizari Mahai masingda ahenba meeting thamba anobo wakhalonda mangthana sangsinna bohotne si haina Nagaland ge governor Padmanabha Acharya na phongdokre wafam singasi Hotel Imphal ge sangai holda pangthokiba an academic discourse on idea of Northeast India haiba khana naina bagi thoram da phongdokhibani Indian National Trust for Art and Cultural Heritage Intact Manipur chapter na sinduna pangthokpa thoram aduda Intact ki convener Dr. R.K. Ranjan retired professor and Joy Kumar Su thoram mapu oina saruk yakhi Governor P.B. Acharya na Northeast ki lamdam sing asi mahausa gi phajaba kaya leiba natural resource kaya marang kaiba mafam amani mafam sing asige leizaba resourcing asi Kanaba amadi hiram amada season anaba hotnaba haibasi yamna tangai fade adubu masida yamna maru oiribasi human resource phagat hanabagi damak mahai masingda ahenba mityang thamba yamna tangai fade awang nongpok chakwat hanba amadi Bharatpu chakwat hanaba haibasi aikoi pumnamaki achauba thaudang amani maru oina mahai masingda akhanaba mityang thamba tangai fade chawkhat thaurangda mahai masingi lamda electricity amade employment da maru oiba mityang thamgadabani ngasi Pangthok leba academic discourse asna miyamda achauba wakhalon ama piba ngamlagani amadi awang nongpoki phibam khangnanaba achauba mateng oiragani haiki State for any society for any nation to develop, the three things are very important. One is education, empowerment by education, then electricity, then employment. Three E's are very important. Politics, dance, drama, music, and we call ourselves, many of our people are tribal. We are no more tribals in any sense of the term. Calling yourself tribals and backward, you will be backward permanently. Unfortunately, there is a race for backwardness simply to get the benefits from the government. Tongan ba masak nai ba mioi kaya na thoram aduda saruk yakhi nat ki oiba jagoi isai kaya su utkhiba thoram aduda Intact ki convener Dr. R.K. Ranjan na awang nongpo ki puwari ki masak khanghanaba amadi mafam asida lairiba mahausa gi oiba lansing asigi matang da hena khanghanaba program asi pangthokpani awang nongpok Bharat ta lairiba tongan ba phurup singi top pa masak sing asi khangba amadi kari phangbage haibasi khangba yamna tangai fade maram aduna chap chaba policy ama leinaba Mayam punna bhap taminaba khana nainaba asi pangthokpani haiki A collective movement comprising all the indigenous peoples at the regional level has long been overdue given the ineffectiveness and failure of isolated movement, which in general are predominantly exclusive in character. In fact, there can never be an exclusive solution to the problem faced by the community, as the problems of the regions are structurally interrelated. This calls for a common approach to solve them. The northeast of India is endowed with huge untapped natural resources and
is acknowledged as the eastern gateway of India's Look East policy, now Act East policy. Nevertheless, this region is cited as a conflict-stricken remote corner of Lainga ke thabak khakta ngaiduna leibagi mahutta isani isabu thabak pijaduna thabak subagi hainabi thambata natana miyoi kya su thabak piduna lamdam asiga semilon phagat hanba ngamlagani maitai bori sabagi sinpham asisu ama oiri hiramasta report ama सरकार के थबक खक्ता ngaiduna leibagi mahutta isana isabu thabak pijaduna wa culture semgatpada natana miyoi kya ama thabak piduna isagi oiba sinmitlon ama semgatpada maitai bori sabagi sinpham asinasu asauba lambi ama piri Manipur gumba industrially backward oiriba state amadadi asigumba small scale industry kya asina lamdam masigi selthum amadi sinmitlon semgatpada asauba thodang lori bori sabagi karbar asi hogdokpada asauba senpham sangde Subnatagi lupa lising ani hum khaktana karbar asi hogdokpa yai apik pe senfam kharana hogdokpa yariba karbar asi na ngasidi karbar asi bu tawjariba miyoi kayana yamna laina yumpuri masa masu kaya mai pakna semli ai ming chalamong ni mena ka devi akoi si thabak sure ise sei tranga mu pudi sure ise koi nimpok sina hujikna thaina di nimpoina sarambani moi mamoi tawda koini yahoraga kaino tawraga nimpoina ke theng ka gramnina koina mahu silore da nimpongna yole dum pochai se yolaga sina koina dum imong manung sijinaba maku mata ke ka koi sina loi puri ne dei jagi like tambagi free nung ben bara doing toy ne basina aduna sina dum hona re da hoina budi tongan ba moi gi dum ngamja ba bi tawjaba koi gi oina di sina sinpham ne ba koi chaulai na ne ba bori je sari se chaulai je koi khappani dana aduga isingda ting doi ne ba nong ma jima duga nonga laga chamani maku je nei ani dana nei laga cham doi ne ba cham lo laga mu anga maku je loi chalang ra kan da lokhalle dana duga koi grinder da tak doi ne ba thaina di grinder da budi takna ramde nung da sumban da suraga nung noin ta amme ba hojikti grinder da takna re ba dukan da koi ngasai gi machal maru marang mayam je ha pa kan da maina thitlaga sare lamlam gi matung ina bori asi makhal kaya ama lei bori makhal khara palabada bori matum tabi bori apakpi agya bori amadi bori asoba hariba bori makhal sing asi lamdam asigi miyamna yamna pamna sanari laitin gi thabak thoram sing saksa haijana ba amadi atai atopa thabak thoram kaya da miyamna yamna pamna sijinari munba se haiper akoina phakpa ya bai timing ji di minute manga 10 mukti dum changne ba aduga pura munna kakna phawak pagi di akoina si myam ja hapa lora kan pung ani ahum mukti changne ba si kangna ba phawak pada haidi si akoina nong ba ngasi je lupa lising am butho saba matan da lising am mukti dum chendong ne aduna sina koi dum icha lai taman ba imungi adi popang je ba marup yauksan ba dum loi ngam ne ba du gi sin si akoi hujik si ngasi sari pose nongala pada dum pur dam ne ba adu horen dum moina paisa je koina thinja ba dum pira dam ne adu si sina dum ko ne da dara hoi budi dum marak ta moi ngam ja ba kai ka thabak budi tawja ba akoi gi di sina dum eno tawre ba to ba sinpham paidre sinpham da asauba masa haiba leite ngasidi sinpham asigi mateng dagi miyoi kya ama yumpuba khakta natana marek mahau thokpa punsi ama hingba ngamli Manipur gi oina bori sabagi thabak ase Imphal West ke Sagolban Sayang Thangjam Leirak amadi Imphal East ke oina Bamon Laikai da miyoi kyana mai pakna sathari ngasidi hairiba sinpham asina lairik laisu tamluraga thabak phangdaba miyoi kya amasu thabak piri aina laira isi sahi 10 mukta ngairi hanadi akoi inempo oina adum tawrame sigi sinphamse sigi sinphamsidagi adum akoi imungi chalaiba dagi imungi makup madai dagi isagi angangi kaika adum sijanabadi adum sigi sinphamdina adum limpa khonai lamdam asigi senmilon chakothansi hairabadi aphang aphangba thabak suba amadi sinphamda chawbo pikpa haibigi wakalon thadokpa tangai fade lenga ki maikai degisu angamba tembang pibiduna masana masabu thabak pijariba mioising asigi wakal sar sengkatpagi tangai fadaba lei lamdam asda leiba mipung khunimak sarkarna thabak pibai se oithoktabani adubu sarkar gi thabak naiduna leibai muhutta isana isabo thabak pijaba haibasina khwaidagi afaba pambaini
Manipur gi miyamna pamna chanariba maitai bori haiba bori sabagi khogi sinfam asisu ngasi masigi sinfam asina akhoi isana isabu thau pijabagi achoba lambi ama ngasi di oirari hariba sinfam asi apikpa senfam khara khaktana oirsu hodokpa yai lamdam asida mi masing hengalakpa iroinana thawak phangdabagi changsu adumak wangkhalagli isana isabu thawak pijaduna wa culture ama semkatpa sina lamdam asigi sinmit londa achoba contribution ama piri mato sumna suba nombabu leptrabadi अखोई खुनाई सिसु मालेमगी चौखट लमजेलदा मांग थाना चटकनी हैबसी अखोइसु असेटप थाजबनी लैंगा की माइकेदगिसु असिगुम्बा स्मॉल स्केल इंडस्ट्री सिंग असि अखोई योखतसि हारगदी मखोइदा अखोई इंटरेस्ट फ्री लोन अमदी अखोई सब्सिडाइज लोन सिंग पीबीदुना मखोई पुनिंग थौगतपीबा मथौ ताई वीडियो जर्नलिस्ट पोसंगबम शरदचंद्र लोइनना पाउदमजरिबा शरद अनौबम टॉम टीवी न्यूज इम्फाल सही की ऑडिटेड अकाउंट स्टेटमेंट लेटबा यूटिलाइजेशन सर्टिफिकेट पुथोक्तबा चहेगी ओइबा जनरल बॉडी की प्रोसीडिंग तौदबा कयाना यूथ एफिशिएंट स्पोर्टगी फंगलंबा फाइनेंशियल असिस्टेंस सु लिसिंग अनि तारा हुंदोइदगी कखरे मसिना शानारोय सिंगदा अचौबा अवाबा अमा मायोकनरे मरम अदुना मणिपुर एमेचर बॉक्सिंग एसोसिएशन माबागी स्पेशल जनरल बॉडी मीफम पांगथोकनानबा होटनबियु हाइना माबागी एडॉक कमिटी के कन्वेनर एस चंद्रकांतना ngasi मणिपुर प्रेस क्लब ता पांगथोखिबा पाउगी मीफम अमदा फोंगदोखरे मबाबु हौदोकपदा अचौबा थौदांग कया लौखिबा मियोइसिंग अमदि मेंबर कयाना सरुक याखिबा पाउगी मीफम अदुदा कन्वेनर एस चंद्रकांतना मखा तारादुना एग्जीक्यूटिव मेंबर तारामा थोइना साबा बॉडी असिदा प्रेसिडेंट ओइना वाई एराबोटना थौ पुबनी अदुगा खोइबी सलामना सेक्रेटरी जनरल ओइना थौ पुबनी हौखिबा सही लिसिंग अनि निपानदा पुथोखिबा चहिगी ओइबा जनरल बॉडी मीटिंग अमा पांगथोखिबा अदुदगी ngasi फावबदा जनरल बॉडी अमता फमदना लाकली मबागी चटना कांगलोनगी मतुंग इना थौ पुबसिंग असगी मतम असि सही मंगा पुगदबनी अदुबु लिसिंग अनि निपानदगी ngasi फावबदा जीबीगी मिफमसु पांगथोक्तरे अदुगा अनौबा थौ पुबसिंग खननबसु होटनदरे अमरोमदा मबागी रजिस्टर असिसु सतनबा यादबा अमा ओइरे हिरमसिदे एनुअल जनरल बॉडी मीफम पांगथोकननबा सेक्रेटरी जनरल अमदी जॉइंट सेक्रेटरी एडमिनिस्ट्रेशन दा कयारक हाइजरबसु थबक सिनबा अमदी मतम संगदबगी वाफम खक फोंगदोक्तुना लैरे हिरमसिदा मरि लैनबसिंगना मित्यंग संगबिदुना स्पेशल जनरल बॉडी मीफम अमा पांगथोकननबा होटनबियु अमदी अनौबा थौ पुबसिंग खननबा होटनबियु हाइखि जीबी मीटिंग पांथोक लोइना लोइना एसोसिएशन की तौबम थोब थाबक थौरमसिंग इलेक्शन तबोय अम तबोय मदु तौरकांदा प्रेसिडेंट ओइगरा सेक्रेटरी ओइगरा मया पोद अदु ओइबिउसिने अखोइना हाइजरिसे ओजा खोइबी ने प्रेसिडेंट अखोइ तांथोपगी इनथो वाफम मको केसुमते लेजितेबा सुना कई जीबी मीटिंग तौदन लापोसन मरम ओइदना अकाइबे मयाम एसोसिएशन थोइबा तुंगद थोलकदोरिबा अंगांगी करी पैसा फंगबा खोबा मयाम दो यासन कइबो खोलि मयाम सिंगसी मसि अवाबा मौरी थेंगनेना लेरे सिगु मयाम सिंगसिने अखोइना पांथोकबेना जीबी मीटिंग पांथोगदी अनोबो ऑफिस बियर खनबा अदुन सिंग मयाम तौफम थोको मयाम दु तौबिनबने अखोइना ngasi मीडिया इसिनौ सिंग मया कौजरागा अखोइना खुदुम जाब लौजगे तौबे पोसे जिरीबाम डिस्ट्रिक्ट मणिपुर गवर्नमेंट ट्रांसिट एकोमोडेशन बिल्डिंग अमा ओजा अमदे डॉक्टर सिंगी लैफम सागनी हारिबसि ताराम ओकी अदुमैनमक बिल्डिंग असि बाबूपरागे टीचर कॉलोनी नतबा जिरीबाम हायर सेकेंडरी स्कूल की कंपाउंड नत्रगा जिरीबाम की मफम साबा अमा येंगलगा साबियु हाइना एमसू डिस्ट्रिक्ट कमिटी जिरीबाम एमएसएफ डिस्ट्रिक्ट कमिटी जिरीबाम अमदी देसाम जिरीबाम डिस्ट्रिक्ट काउंसिल की माइकैदगी लेंगा की पुकनिंग चिंगसलकली जिरी न्यूज नेटवर्क की कॉन्फ्रेंस हॉल द पांगथोखिबा पावगी मिफम अदुदा एमसू डिस्ट्रिक्ट कमिटी जिरीबाम के प्रेसिडेंट युरेम्बम संजीव सिंहाना हाइखिबदा लेंगाकना जिरीबाम डिस्ट्रिक्ट के जिरीबाम के अमतंगाइरबा टीचर कॉलोनी असिदा लेंगाकना ओजा अमदे डॉक्टर सिंगी अपुनबा लैफम ट्रांसिट एकोमोडेशन बिल्डिंग सागनी हाइरिबा असि तौहनजनिंगदे अदुबु लेंगाकना जिरीबामदा ट्रांसिट एकोमोडेशन बिल्डिंग साबिगनी हाइरिबसिति तारामनो ओकचै अमदि हराव फोंगदोकचै ओजा अमदि डॉक्टर सिंगी अपुनबा लैफम ओइना टीचर कॉलोनी हाइरिबा मफम असिदा साबदे तौबिगनु मफम चाबा अमदा साबियु मदुदा एमसुनसु अंगम मतेंग पांगजगे हाइना फोंगदोखि मखाताना फोंगदोखिबदा टीचर कॉलोनी असिदा साबिगे हाइरगना ओजा ngakतगे ओइबा बिल्डिंग साबियु अदु नतबिदा ओजा अमदि डॉक्टर सिंगा पुन्ना साबा बिल्डिंग ओइरबदी अइखोइ माहिरोइ लुप सिंगना याबा ngamloi haina haiki जिरीबाम की अमत्ता ngairiba अखोइगी टीचर कॉलोनी असिदा सागनी हाइना अखोइगी डॉक्टर अमदि ओजा सिंग ओइबा अपुनबा क्वार्टर सागनी हाइरिबसे अखोइगी माइकेदगिदी अपुनबसे सागनिंगे अदो ट्रांसिट एकोमोडेशन बिल्डिंग सागनी हाइबगी वाफमसदी अखोइ लेरिबा जिरीबामना लेरिबा माहिरोइ लुप सिंगना अखोइगी
taram ogolena na ani ngale tanu mai faude hari ba kari kuma saning ba to pagi saning ba tar ga su lairi ba jeri bam gi higher secondary gi ato pa mafam da lairi ko doktor gi quarter sing saning ba lairi ga su sabio akoi gi mage de su angam mating pangji ge adu ga loina na hari ba teacher colony asida bul munjala ga sabagi wafum do warga di akoi lege mai lu sing ya ba ngomoi Paugi mifam aduda saruk yakhiba Desam Jiribam District Council ke President Laisram Bilakas Maitaina Jiribam da Government Transit Accommodation Building sagani haibasida tasengna nungaiba harauba poki adubu teacher colony da apunbo oza amadi doctor singi oiba laifam sabasidi yaningde sage hargana Jiribam Higher Secondary School dagi atopa compound asida sabiu haina fongdokhi Accommodation building asi sabadi asi yaring kai oza kaptagi oina Jiribam Higher Secondary School ki compound da ade mafam chaba kaya ama laini oje yaragade asi oja singi lefam Jiribam Higher Secondary School ki compound manungda yarang kai sabu haiduna so appeal tokje Amaromda MSF Jiribam District Committee Jiribam ke President Atom Razibna Hauzik Paliba Sarkar asina Jiribam da Transit Accommodation Building ama sagani hairiba asi Jiribam da lairiba Mahiroi Singna harauba amadi nungaiba fongdokli adubu Jiribam ke teacher colony da sagani haibasidi Jiribam da lairiba Mahiroi Lup Singna yaba ngamloi maram aduna Jiribam Higher Secondary School gi compound da natraga Jiribam gi mafam saba amada sabiu haiki Paliba Sarkar asina Transit Accommodation Building ama sagani hana order topira basi Jiribam de leiba Mahiroi Maigiri harau temple lona nungai jabo to follow chari lona na sigi leiba Transit Accommodation Building asi sagani hana teacher colony tawri basi akhoi Transit Accommodation Building asi teacher colony da sabatara gadi madugi mayakta Jiribam de leiba Mahiroi singna leijagani building asi sabatara gasu Jiribam gi mafam saba mafam da mafam saba teacher colony da nataba atop Jiribam gi mafam saba mafam da sabina ki damakta Mahiroi Lup Singh Maikedi Masak khangdaba khutlai paiba singne school gi Mahiroi Singh thindok thinjin tauba Maruti ban ama nongmai round kaya kapsil lamle thaudok asing ngarang numidang pung 12 rom taba matamda Imphal East District ke Lamlai Police Station gi manung channa laiba Lamlai mayai laikai da thokhibani nongmai kapsil lambadagi amang ata thokraba bhan adu laikai adu da laiba Thingbaijam Sunil Chahi Kungataret Apokpa Laikhidraba Tomba Kauba Mioi Amagini Mahaki Gari Adu Laikai Adugi Haino Khombi Community Hall Manakta Khamduna Thamlingaida Nongmai round Taruk Teret Kapsilam Kibani Hairi Thaudok Adu Thokraba Matung Ngasi Ayuk Maikai Adongi Miyamna Kanana Kari Maramgi Damak Nongmai Kapsilam Libano Haibigi Maram Taknanaba Dabi Tauduna Lamlai Bazargi Akoi Bada Laiba Dukan Sing Thingbagaloinana Lamlai Kaitenda Miyamna Wakat Mifam Zatakre Wakat Mifam Aduda Saruk Yakiba Thingbaijam Sunil Amadi Mahaki Apokpi Mamana Thaudok Aduda Pende Wapam Kaya Amusu Fongdorakhi Nang hoi pung taraga mininem fu daidan Piano Kim Laita Kanamta Gai Nuana Dobzulaiti Sumai Tobija Kangdi Toy Katangaiti Kari mara laibeno moina tawbirize khoi ka sukhang de nga si ju kharanga na khanga da baju skun suti tharabanina khoi khangdre ngarang sumai tawdana makhon ta e bombla wara musu ya yana khalle angang hi dinga ta na ju ma di moi bon gi lai yana sa thokre ade mai mai ngarang gi nongmai mali da makhon maru ta abri yenge na thinara pa matam da sidi mai num gari jida Nongmai maru makhon kano maru oina makhun hullene na hai ada yeng ba thokpani adu da icha sigi maran kari leibaino karamba nungai ta baino moina sigi phibam da tawrije angang du gi skun gi angang mayam tongi ngai da sigi thaudok je tho adu karamba phibam da oidoino ba moina tawrije do mari reba sing jina karino tawraga athuba matam da thigapiu adu skun yengo hayeng da gi pekha hokdoimi si skun gi benju police kida case am lai bani na pha da ya dam ne pha gre ado hayeng de kari dawraga skun ju sata ba ya de lai ju lai jata mama mapa lai jata ba mama aina asu wa dei jab yu chera ga sum phibam taw se yam ai jate Hauzik Pali Belengak Asna Mikhal da Mai Pak Labatungda Imphal Sar asi amot pa amata lehelero haina Laukhiba adunga sidi Tayona na Tokle IMC Imphal Tongan Mampham Sing Dagi Laukalakba Amot Akai Sing
थम्फम लेतबना मरम ओइरगा थबक लेपखिबदगी इम्फाल खैरानबन कैथेल हाउ कैथेल लंबी इमा कैथेल नाकल नागामपाल कंजाबी मचिन चिंगबा मफमसिंगदा अमोट अकाई कया अमा पैसिंदुना लेरी हानदी अमोट अकाई सिंग असि मतम चाना लौथोखिबनी अदुबु निमित खरानी असदा IMC नसु अमोट अकाई सिंग असि लौथोकपिदबना कैथेल असिग सक्तम थिजिल हनबता नतना नोंग अमुक चुबा नुंसा अमुक साबना फत्ता हाउदी सिंग असिदगी लैना टिना कया अमा पोकलकपा याबगे मिपाइबा पोकनरे हाउ कैथेल दा पोफम फंबी इमा इवेंट सिंगना बाजार मनुंगदा पैसिंदुना थमलिबा अमोट अकाई सिंग असि लौथोकपा लाक्तबा निमित मरिनी मंगानी सुरे अमोट अकाई सिंग असिना पत्था पुमथरक्तुना लैना टिना कया अमा थोलकपा याना लैरे अथुबा मतमदा पैसिंदुना लैरिबा अमोट पसिंग असि लौथोकपियु हाइना फोंदोरक्ली ngasi humni sure da ado nam thi ibana khoi cha kam cha na dre ibungo na unta yengjam biu si smaim to mi loi na ra ni ado chin khungkhum dana khange ba ado masi jaga de khoi pofam je moina tan thok pi bane ba thamu mo khong phamam ba da gi ado hanna ri yeng bi dre phatau ti pe chal le re yara ga ri masi ong to pe hem bi no ba khoi di nam thi ben pham ba ngam dre pol le sala cha siren khanna ra ban ado alaina su pokla ka dei ni do ado masi smai to is chum de ba moina cha pai mang je pai san bi no na hygiene moina ano wa pa la kha pha ga darin taw ga hen na awa ba hap chali था असके अहुमदा मेसर एसोसिएशन ऑडिटोरियम द पांगथोखिबा लेपाक सके मेकअप आर्टिस्ट सिंगतगी ओइबा मेकअप आर्टिस्ट कंटेस्ट 2019 दा मणिपुर की मेकअप आर्टिस्ट लक्ष्मी थांगजमना लेमजनिंगाई ओइरबा फर्स्ट रनर्स अप की टाइटल लौबा ngamduna मणिपुर की ट्रेडिशनल ओइबा फिजेट सिंग लेपाक सिंगी मियामदा अमुक हन्ना सक ताख्रे लक्ष्मीना लमदम सिगी मैतै चनु अमना मयक नाइबा फनेक अमदी कोक तक कजेंग लै उपलगा सांगदमनबा अदुदा पांगथोकपदा लेमजनंगाई ओइरबा टाइटल असि पिरखिबनी लक्ष्मी थांगजम खुराई पुथिबा लैकाइदा लैबा थांगजम अनंत कुमार अमदी सनाजावी अनिगी मचानुपी अहलनी मसागी सही 19 लोम तंगाइरिबी लक्ष्मी हौजिक हौजिक मुंबई फिल्म सिटी दा प्रोफेशनल मेकअप आर्टिस्ट अमा ओइना थबक तौरी मखाताबा पाउ पिजद्रिङैदा ब्रेक मचा मतंग लौजरी श्री कृष्णा क्लासिकल योगा ग्रुप इंडिया न्यू दिल्ली की टीम इम्फाल दा थुंगलरे नॉर्थ ईस्ट की ओइना योगा की ओजा हुम्फू सेलेक्शन तौजरगनी लाक्लिबा मेगी तांग तरुक इंग्लिशिंग अनिगा तरागा मापन निंगथौकाबा नुमित की अयुक पुंग मापनदगी नुंगथिल पुंग अहुम फाउबा क्लासिक होटल इम्फाल दा इंटरव्यू तौरगनी सरुक याबिनिंग सिंगना आधार कार्ड अमदी मसा मसागी बायोडाटा नत्रगा रिज्यूमे पुबिरक्तुना सरुक याबिबा यागनी पाउजेंजरिबा श्री कृष्णा क्लासिकल योगा ग्रुप ऑफ इंडिया मणिपुर ब्रांच कॉन्टैक्ट नंबर 8109993987 ब्रेक की मतुंगदा मखाताबा पाउ पिजरी मौसिंगना अतोप नुपा कोइबा मपुरोइबेगी मयुमदगी अतोप नुपादा चेनबा नुपी थीरबा नुपाना मौ कोइबा पाखंग सादुना लेसाबी कोइबा चेनबा चोंगबा तौबा यारोय फत्तबा नुपा नुपी अनिमग दंदी पीनबा अखन्नबा लो अमा सेमु हाइबा खोलाउ लाउदुना मियामगी ओइबा रैली चटख्रे वुमेन अगेंस्ट क्राइम्स अमदी यारिपोक मालोम याइफलमजिंग क्लब न सिंधुना चटखिबा रैली अदु मालेमगी याइफलमजिंग मैरा क्लब की लंपाक्तगी क्लब अदुगी प्रेसिडेंट टोइजम शांति कुमार अमदी वुमेन अगेंस्ट क्राइम की सेक्रेटरी रोबिता लैमना लमथाखी माइकई अदोमदा लैबा खुन निपान की मियामना सरुक याखिबा रैली अदुदा सरुक याखिबा मौसिंगना अरोनबा नुपा थमलोय मपुरोइबगी युमदगी अतोप नुपादा सेनलोय युम पालोय हाइबगी सही तौखी डॉक्टर मयम पानबसी यानिंगदे अमदी नुपासिंगना नुपी लोनबा नुपी कोइरगा युमगी नुपीसिंगदा वटनैबा सुगुंबसी यानिंगदे हाइबा खोंचबा ngarang numidang pung 13 rom taba matamda Imphal West Narcotics and Border Affairs की कांगबुना अखन्नबा पाउ अमा फंगबदगी मयांग इम्फाल बाजार के अकोइबदा थीबा हुंबगी थबक सथबदा मियोय अमा ब्राउन शुगर केजी अमगा कोनना फारबा मियोय अदु लेलोंग मखा लेकाइदगी MD अतालिफ कवी फागतलबा पोटलम सिंग अदुगा कोनना मयांग इम्फाल पुलिस स्टेशन दा सिनखरे इम्फाल की सेंसिटिव ओइबा मफम सिंगदा थोअनिंगदबा थौदोक सिंग थोक्तननबा इम्फाल वेस्ट डिस्ट्रिक्ट पुलिस ना लखलकपा सेक्शन थौरांगी सरुक अमा ओइना ngasi numit yungba matungda city police station gi manung chanba pauna bazar gi BT road MPP office mamang M sector area da paksana combing operation sathakre Imphal West ki additional SP operation Ajis Sharma gi meeting makhada Imphal West commando bazar unit team na nungthil pung mariga minute 10 dagi pung manga ga minute 3 manga phawba chatakhiba operation aduda punna
मियोय चनीगा कुन मसा मसा के सक्ताक चे पुथोक हंदुना मसक खंगदोकपगे थबक चथखी मदुदा मसागे सक्ताक से यावरक्तब मियोय निपान मखाताना वेरिफिकेशन चथनबगेदमक सिटी पुलिस स्टेशन दा सिनखी Habitat Design Studio Architecture and Planning Consultancy gi anobo office amangasi tera sayangda hangdokre Habitat Design Studio asibu partnership oiva farm ama oina haukiba chahi lisingani tara tarukta Yaifaba Nepram amadi mahaki mache Pezi Nepram na haudokhibani hauzik consultancy asidap architect mari planner ahum amadi engineer anina thabak tawri ngasi anobo office hangdokpagi thoram aduda Habitat Design ge head architecture amadi planner retired chief town planner and Git Kumar Manipur University professors C.I. Priyoranjan amadi Inspector General of Police K. Radyasyamna athoiba mithunglan sing oina saruk yaki. Thormaduda wangangladuna Dr. C.S. Priyoranjan nam Manipur sel yamna changna sariba yum sing asi pharabani haina launari adubu atoppa laibak singda u amadi wana sariba yum sing asiga yengnarubada awatpa kharadi laibara haina khalli haiki. Ekhoi Manipur da laiba any profession and institutions in sida social responsibility man lay ba haibto ngasi gitna how bamboo sina ekhoi gi resource oirubada natana mi gi lamta charurga su he khalluraga oi duga khenaba thenarappa ekhoi gi dika alternate bamboo is a source of livelihood in the hills madagi wakhan ga khalakpa and how Manipur da picham samna sabe aba yum masi Wasa si yaham na channel le hare hare ga channel bi yamai na lag pa hai betare makhong chukta chaw ga si sum chaw ri khane khan gumba 12 mm half ka do 16 na chal ga 20 ha ha hai gumba so many false ideas led by I quit elite hai tare ko si yaw bi Go Green Manipur, Chance for Better Manipur amadi Kangla gi akoiba district banner family ba mioi singna sinduna lu nanba Kangla ama oinabagi pandamda nomagi oiba social service scheme ama ngasi pangthokre ke maduda saruk yakhiba ahong sangbam ibom jana haikibada Manipur gi senglaba laifam ama oiriba Kangla asta lambi da lakpa mioi sing amadi numidangi matamda sasin thakchelaga dustbin da Hapagi Mahutta Kanglagi Senglaba Pukri Asida Langthariba Asiyamna Laibak Tibani Miamgi Mityang Pam Oiriba Senglaba Kangla Asibu Luna na Tambanaba Hotnabada Miamna Mateng Pangbiu Haiki Kanglagi Koiba Senglaba Laifamlen Kanglagi Koiba Sida Koigi Lambi the Lakpiriba Amadi Koi Lambi the Park Tauduna Koi Numidangi Matamda Chasan Taksalaga Koigi Yamna Fazada among the Pata Hauti blasting a Chingba Koi Kanglagi Laifamlen Fazaraba Laifamlen Sida Koi Twana Tada Duna Sakaiba Amadi Luna Nana Tangado Pandam Tangado Adu Purap Natai Biram Naga dustbin Tamna dustbin the what happy the ba Amanima Pana Tambi Basia Koi Yamuaja de Aduna Koi de Koi Sida Koi food party the Koi straight bender hangs abani Mijang Chambi Daba government authorities in Namakoina Tawada Taboxing do to mean election ba funding me among the Kaitarangani Siki the Makta Luna Nana Tamba Lu Sengmagi Adu funding Tamangani Adubo Laibak Tiba the Gahabata Adu Mamamata Udre Aduna Koi youth singna Koi Miam Punzaraga Haiba Lunan Tambagi Pandamasi Koi Satazavaniana Communist Party of India CPI Manipur State Council gi Agitation and Propaganda Department Sinduna ngasi Irabat Bhavan da Karl Marx ki Chaniga Subna Amasuba Mapokumon Palan Thoram Pangthokre Thoram adu da CPI Manipur State Council State Secretariat Member L Iboyaima Social Scientist TSI School MU gi retired Professor P Nabasandra ICAR gi retired Senior Scientist AC Sharma Diang College of Science ki former Principal G Tomba Sharma amadi Social Scientist L Thoiren President Member oina saruk yaki Thoram adugi nungu oiba warol pibaga loinana Marxism and Contemporary World haiba hiramda Kholau Thakai editor K.I. Sursan Wangangki. Living in the left-wing communism and infantile disorder eyes. Marxism was here. Marx na Tamba Porasa. Lenin na developed over. Lenin ni Batunda. Nashiki science and technology may home stock ideas. Chocolate lava, social media, information technology, lava, goblin village, or Matamishida. Hanagi. Wakan kukan hangi tabak kutau masya. Hong putah.
Amaromda Manipur Proletariat People's Democratic Union na su Karl Marx ki mapok kumon thoram Kaisambata leba SSM gi office ta pangthokre thoram aduda Union ki Vice President TH Herozit Young Communist League ki President Kamesor amadi Socialist Women Association ki General Secretary Sarungbam Biandina President member sing oina saruk yaki thoram adu ki saruk ama oina Imphal Times pauchena publisher oi by Handbook of Marxism haina mingthon by English ki lyric ama phongki loinana meyamda wakalon karamna yohangadage hai by hiramda punna khananai nakhi. The Progressive Writers Association Sinduna Karl Marx ke chani suba mapok kumon ningsing thauram ga mari leinana ngasi All Assembly Road ta leiba Manipuri Hindi Parisatta ahanba B Sharma Memorial Lecture pangthokre thauram adugi saruk ama oina Manipur University ge oja ama oiriba S Ibohol Singhana iba phurup ke iho haina mingthonba wareng lyric ama phongkre lyric asigi matangda S Iboholna malem gi mafam ayambada magi phurup ki oiba iho kankhatnarakli masina maram oiraga atopa phurup singbu yangtherakpa yabagi phibamda lakle haibadu lyric asina takli aikhoi khudingmakna aigi phurup khakta natana leminariba phurup khudingmakpu ikai khumnagadabani haiki maramdi lyric si chamjamba wari masagi aduga ngasai gi seirengi novel gum lyric nataba masina samasida awonba ahongba purukpada yam chauna aidi masina role am laurakani haibese lyric sidagi aina thajaba khar leijai aduna theory of revolution phomada ikoina sum khanjagiba dumaina magi phurup ki howenda mingthonba lyric si su manuscript oina ina pajaru kanda masi phongdoga miyamna phangalagadi yamna kanagani khanbadagi lyric si phongjanabagi initiative jai lawjarobani phurup ki howsu tawgadabani tawdabu masina atopa phurup ki nungaitanaba thabak tawroidabani aduga malem pumbase subchinna amata oibagi miyeng nei khone yengaga malem si kanborom de hena koi kumang chaukshin na honaragadi hena phagini haibagi message piba lai nei samna haijagi. Writers Forum Imphal na sinduna ngasi Manipuri Hindi Parisat ki holda Professor Sungkham Jasobantani iba sereng lyric Layon San Kraba Civilization amadi Professor Nahakpam Aruna na iba wareng lyric kun subat sahigi Manipuri Upanyas nainaba haunabi matung inna phongkre Writer Forum Imphal ki President Lamabam Birmani na thauram mapu oikiba thauram aduda Yublembam Ibomsa amadi Professor M Priyobartana lyric sing adugi maramda nainaki Lairod Sal Kramba Civilization haina mingthonba saireng lyric aiba Professor Chungkham Jasobantana mamang sahi September kun amadi kunmathoi gi lonaba ahingda police na mahiroi amadi oja singa punna faraga sajiwa jail da thamkiba matam aduda ahing tumba yadana len khiba matam aduda saireng lyric asi ikibani haiba wafam sing Doraki. Landa badong na tawki base masigi pen dabada aisu adugumba ama sagat laga civilization ama mangkre haibagi mawong duda sagat laga aina masigi da iki ba saireng ni saireng asida khoi aige hanagi saireng Indonesia medi Malaysia da chat pada yaw ki ba saireng kharaga adagi hojiki kaisum sang da laigi ba saireng kunma thoi ka punna saireng 72 ra 80 ra adumaina tawba phongki bani Amukhana break amatanga lauzari. Well, this is true. No matter where we're at and how busy we were, we may not get the time to spend the whole day together, but a time always brings us together when we are dining, especially when gathered around such divinely crafted amenities. Break ki matung na taram nokchari madi makhataba pau pizari. All Zeribam United Club Association Ajuka and Krishna Diagnostic Private Limited Zeribam Hospital Anina Pulaga Satarakpa Free Diagnostic Campaign gi saruk ama oina ngasisu Sunrise Club Kadamatla Zeribam the Free Diagnostic Camp pangthokre ngasigi camp aduda Ajuka gi Vice President M Premchandra Singhana lusingki camp aduga mari leinana Ajuka gi Vice President M Premchandna Zeribam da leiriba club school singda anaba yauraba amadi angang sing blood group khanghan baga loinana Zeribam Hospital da test yankhai humdoi tawbagi khodong chaba phangali haibagi paudam pinena ba camp asi pangthokpani Zeribam da fangliba maru oina diabetes anaba asi mari leinaba emo singda research tawhallaga
layeng sathanaba hotnagani loinana kem asi makata na Jiribam gi club school singda pangthokigani haiki. All Jiribam United Club Association and Bamadi Krishna Diagnostics Private Limited 50 bedded hospital ani kusamnaraga di Jiribam gi tongan balakai club singda chathaba free diagnosis campaign namagi khelo moina ngasi asi Jiribam gi kodom tala Sunrise Club ta pangthokni makata na so koi pangthokgi panthok panjari Matam kaya gi mamangdagi oinam gi akoibada leiba yum lising tarama thoiromda ising phanganduna lakpo oinam bazar water supply scheme gi filter oiriba lengoi sindana leirakhiba adu ngasi Salai Holdings Private Limited na miyam gi yenglaga anoba lengoi sinkre Singzamai wangma pebya pandit laikai da leiba Center for Performing Arts Tapasiana laikhidraba el lokendri sitki maphamda katpa a chero drawn by 7 horses haina mingthonba dance drama among asi Zen Dance Academy da utkre thoramadugi saruk ama oina dance drama asibu puthoknaba hotnabada achauba thodang lauramba W lokendri sitki mitamda saruk yakiba singna haikat laikat tamduna ikai khumnaba utkhi thoramaduga mari lainana Tapasya gi director M Sobamani nangasi phong dance drama asi mioi bana pokpadagi siba phawgi khongsat suna utpa drama makhal amani haiki mioi bana kamai tor pokpadai na siba bawu chatliba khongsat si masida loina bak yawbanina masi amutang di uthok sena oza sina kanna haibadagi khoina ngamjabi thadana tawjabada Ministry of Culture dagi financial assistant khara phangjaduna akoina lila se puthokna ba yam kan hona jabani adubu masi Power of Mikub to the Ozazi Lake Dramacy, Aquina Tabania Dubu, Loina Loina Aquina Masiki, Dance Dramasi, Ozagim from the Aquina Katoka Loina, Ozagim from the Katok to Aquina Masi, Dramasing a sea mayam among the Utuk Zanabona Zabani. Aikoi lairik haisi aikoi tungi tizang kaizang dama mahiroi ama oisi haibagi pandamda Youth and Students Welfare Club sabung khokna tha ahum kanaraga pangthokadaba class 1 to 5 fawbada laiba khul asigi mahiroi singi oiba test ngasidagi hokre ngasi ima sobom lairembi sanglen da hodokhiba thoram aduda punna mahiroi chamarom ne saruk yakhi South Kashmir gi Anantnag district ke manung chanba Naugam village da lalhoba singna BJP gi luchingba ama nongmaina kaptuna hatlamle laikhidraba BJP gi luchingba adoge mamingna Gul Muhammad Mir kawi police ke pawgi matung ina Muhammad Mir gi thabak amadi puksepta nongmaina panbadagi manak nakba hospital amada pukhatki adomoinamak mathau tawduna leiramliba doctor aduna mahak siri haina confirm tawkhibani thaudok asigi matangda state adoge national conference leader amadi hanigi chief minister Omar Abdullana akan mamong da yaning da fongdokre laikhidraba mir haukiba sahi lisingani nipan amadi lisingani tara marida pangthokhiba mikhal da thengnakiba luchingba amani Haukiba April Kumathoide Sri Lanka da church ahum amadi hotel ahum da bomb attack satharam bada senaba suicide bomber Bharat ki Kashmir amadi Kerala da sangsin kre haina Sri Lanka ge army chief na hai kre Mahakna makha taradona sangsin khiba suicide bomber sing adu karigumba training natraga atopa leibaki lalholup singa unanaba oigani lalholup sing India da sangsin kre hairiba asi Khudong thiba thaudok thoktrenge da atopa leibak amagi makok thongba security official amana thamlakpa ahan ba section warolni panbaya badi haukiba April kunmathoi da nupi ama yauna suicide bomber mapan na Sri Lanka da sathakhiba landa amada mioi seni ga yankhai humdoi hatkhi amadi mioi chamanga henbana asok apan nangan khiba laikhrabani Arunachal Pradesh ta Oil India Limited na Paikalakpa project amada thabak suba mechanic ama haukiba April ani da sakhang da basingna khutlai paiba mioi kharana phakhiba thodok adugi matangda company asna mi paiba phongdokre sakhang da basingna phakraba Sivsagar da leiba Udipta Energy gi Kamarchari Kasyap Barwa chahi kuntaret asi Oil India Limited ki Arunachal Pradesh ki Paikhatpa flagship Kumchai Development Project ta mioi humphuga puna thabak suduna leibani ngasini midai wairam phongkhiba pause singi maroiba pausin amuktang puna khangminase Kangleipak ki maira
एसोसिएशन की ऑडिट अकाउंट स्टेटमेंट लेटवना यासगी फंगफम तोकपा सेंथंग फंगदना लेरे कन्वेनर ट्रांजिट एकोमोडेशन बिल्डिंग मफम साब येंगलगा साबियु महिरोय लुप सिंह स्कूल की अंगांग थिनबा वैन नोंगै राउंड क्या कापसिलम ले यानिंगदब फोंगदोक्तुना मियामना वाकत मिफम चथखरे ngasisu irilbung amasung bamon kampuda miyamna lambi thingba gi khongjang changsinkhre voter singna manipur kanbana tana atai pambai leite manipur people democratic front pandam mitai frup ama toina punsinba ngamdribasi tongan tongan ba lining chatkibadagini loop khairamban kaithel gi akoibada leiriba fata haugi sing mahu department hayengdagi sengdokpa haugadori aroibada maroiba pau amuhane pizari Intact Manipur chapter na yumbu oiduna awang nongpok Bharat ki wakhalon hai bahiramda khana nainakre human resource pagana bagi damak mahai masingda ahen ba midyang thamba yamna tangai fade haina Nagaland ki governor Padmanabha Acharya na phongdokre Small scale industry kaya na lamdam asige semitlon phagatna na ba hotnabada achauba thaudang lauri sagolban sayang thangjam leirak amadi bamon laikai da mai pakna maitai body sabgi thabak sathari Manipur Amateur Boxing Association gi audited account statement leitabana youth association sport tagi phanglamba senthang english singani tara humdoi dagi kakhibadagi sanaroi singna awaba mayoknare haina ad hoc committee gi convener na hai kre amadi lengak na jeribam da sagani thaurang liba transit accommodation building mafam chaba yenglaga sabiyu haina mahiroi lup singna lengak ki pukning sing silakli ngasigi Times of Manipur na pizza numidang ipaw matang sa loisinjare mityang tabiri ba punamakpo amuka hana khurumjari